albendazole hariba guli si 1 to 2 years na khoi 200 milligram si fazana angang is higher yo dang da bani ani gi mathak ta gi na trampan mahu bang dele na 400 milligram se khoi na ma pi ba ya da condition khar di lai maroi na khoi gi sahi amma gi makha de lai bang hin da khoi pi de adu khoi gi pregnant lady first trimester and bhasa han ba thaw hum je sima khoi pi de Manipur gi oina ngarang dagi hogdokiba National Deworming Day gi ahanba festa status da laiba chahi ama pharaba angang dagi hauraga chahi 18 fawbada laiba mioi lak mapan ga lising kun manga henbada deworming tablet pizanaba pandam thamli pandam asi phangnanaba chahi kanglup asigi manungda laiba angang singda mama mapa oiba singna albendazole hariba deworming tablet asi sungsoi soidana pizabinaba health director Dr. N Hemant Kumar namiyamda apil tawrakli Imphal West Kilamfield Labor Directorate of Health Services ta Paumi Singa Unabada Director Hemant Kumar na Makhataraduna Hariba chahi kangluba sigi manungda laiba angang singda tin chenbana maram oiraga chaning thakning ba phawdaba charabasu machi oiba ngamdaba amadi brain gi function mapung phana tawba ngamdabana chingba kaya thokhali maramasana angang singbu tinjang kaijang dana masamo fana lainanaba deworming tablet asi pijaba mathau tai haikhi loinana chahi kanglubasigi manungda laiba angang oirabasu anaba ama leirabadi anaba aduna phatriba fawba hidak asi thabigano hairakli albendazole hariba guli si 1 to 2 years na khoi 200 milligram si fazana angang is higher yo dang da bani ani gi mathak ta gi na trampan mahu bang dele na 400 milligram se khoi na ma pi ba ya da condition khar di lai maroi na khoi gi sahi amma gi makha de lai bang hin da khoi pi de adu khoi gi pregnant lady first trimester and bhasa han ba thaw hum je sima khoi pi de do yam sick oi ba patient da khoi pi de do ga albendazole da allergy oi na khang ba kang bu se moi da su pi de ko mama pa sing sina khoi school ka tre bang na mai wati center da pu pi raga hai ba ke no sing si phazana single dose bijabiba the school the college han ba ka kampu chahi di manung de lebo ragadi school college da thabi ba to antar ga ni khudin 100% participation ta ona ba